ꯃꯥꯅ ꯍꯥꯏꯌꯦ ꯏꯠ ꯃꯌꯥꯁꯤꯗ ꯏꯠ ꯃꯌꯥ ꯑꯣꯏꯔꯦꯕ ꯑꯗ ꯏꯠ ꯃꯌꯥꯁꯤꯗ ꯀꯩ ꯍꯥꯏ ꯀꯥꯟꯗ ꯑꯕꯥꯁ ꯅꯪ ꯊꯣꯛꯑꯅꯨ ꯑꯕꯥꯁꯁꯦ ꯃꯌꯥꯝꯅ ꯕꯤꯍꯥꯔꯤ ꯍꯥꯏꯅ ꯂꯝꯕꯤꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯃꯨꯡꯗꯒꯤ ꯑꯃꯗꯒꯤ ꯂꯩꯀꯥꯏꯅꯁꯨ ꯑꯗꯨꯝ ꯕꯤꯍꯥꯔꯤꯅ ꯈꯣꯡ ꯂꯤꯒꯥꯃꯦꯟ ꯁꯣꯛꯇꯅ ꯑꯩꯁꯦ ꯆꯍꯤ ꯑꯃꯒꯨꯝꯕ ꯄꯣꯊꯥꯔꯨꯔꯦ ꯐꯨꯠꯕꯣꯜꯗ ꯍꯦꯛ ꯇꯥꯔꯨꯕ ꯃꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯑꯗꯨꯝ ꯂꯤꯊꯣꯛꯆꯔꯒꯦꯀꯣ ꯇꯣꯛꯄꯁꯨ ꯉꯝꯗꯕꯒꯨꯝ ꯇꯧ ꯑꯗꯒꯤ ꯁꯥꯟꯅꯅꯤꯡꯕꯒꯨꯝꯁꯨ ꯇꯧ ꯁꯥꯟꯅꯅꯤꯡꯗꯕꯒꯨꯝꯁꯨ ꯇꯧ ꯀꯣꯏꯕ ꯌꯥꯎꯗꯕ ꯑꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯡꯁꯤ ꯅꯤꯉꯣꯜꯒꯤꯀꯣ ꯃꯤꯗꯐꯤꯜꯗꯔ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯔꯥꯏꯠ ꯋꯤꯡꯅꯦꯕ ꯔꯥꯏꯠ ꯋꯤꯡꯁꯦ ꯉꯁꯤ ꯐꯥꯎꯗ ꯆꯍꯤ 9-10 ꯁꯨꯔꯕꯁꯦ ꯉꯁꯤ ꯐꯥꯎꯗ ꯑꯩ ꯄꯩꯁꯥ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯑꯩ ꯏꯁꯥꯒꯤ ꯔꯨꯇꯤꯟꯁꯦ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯃꯥꯟꯅꯕ ꯎꯔꯒꯅ ꯏꯃꯥꯟꯅꯕꯒꯤꯗ ꯍꯦꯛ ꯆꯠꯈꯤꯕ ꯑꯗꯒꯤ ꯑꯃ ꯎꯔꯒana ꯑꯃꯒꯤꯗ ꯍꯦꯛ ꯆꯠꯈꯤꯕ ꯁꯤꯒꯤ ꯈꯨꯊꯥꯡꯗ ꯍꯥꯏꯔꯒꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯊꯥꯡꯗ ꯃꯣꯏꯁꯨ ꯅꯣꯏꯃꯛ ꯌꯦꯡꯗꯣꯏꯅꯤ ꯁꯤ ꯀꯩꯅꯣ ꯍꯥꯏꯗ ꯆꯤꯟꯕꯥꯟ ꯈꯛꯅ ꯍꯣꯠꯅꯕꯁꯦ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯏꯗ ꯒ꯭ꯔꯥꯎꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯂꯩ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯅꯨꯕꯤ ꯑꯃꯨꯛꯀ ꯃꯣꯏꯅ ꯂꯣꯏꯔꯝꯗꯥꯏꯗ 2 ꯑꯃ ꯆꯜꯂꯒ 3-2ꯗ ꯀꯥꯈꯤꯕ ꯀꯥꯕꯗꯤ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯁꯨ ꯀꯩꯅꯣ ꯍꯥꯏꯗ ꯐꯥꯏꯅꯦꯜ ꯃꯦꯠꯆꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯠꯇꯣꯏꯕ ꯈꯣꯡꯆꯠꯁꯤꯗꯤ ꯁꯦꯡꯅ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠꯁꯨ ꯄꯥꯝꯃꯤ ꯃꯌꯥꯝ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯃꯥꯏꯀꯩꯗꯩꯗꯤ ꯐꯨꯠꯕꯣꯜꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯃꯥꯏ ꯄꯨꯔꯒ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯇ꯭ꯔꯣꯐꯤꯁꯦ ꯋꯤꯟꯅꯔ ꯇ꯭ꯔꯣꯐꯤꯁꯦ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯊꯤꯅ ꯊꯥꯖꯕ ꯂꯥꯏꯔꯤꯛꯀ ꯇꯣꯠꯅ ꯇꯤꯟꯅꯕ ꯍꯥꯏꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯊꯣꯛꯑꯦ ꯁꯦꯡꯅ ꯏꯁꯥꯃꯛꯇꯁꯨ ꯊꯣꯛꯈꯤꯑꯕ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩꯒꯤ ꯁꯦꯡꯅ ꯑꯩꯅ ꯊꯦꯡꯅꯔꯛꯄꯗꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯏꯃꯨꯡꯁꯦ ꯋꯥꯕ ꯏꯃꯨꯡꯁꯦ ꯉꯁꯤ ꯃꯥ ꯁꯟꯇꯣꯁ ꯁꯥꯟꯅꯈ꯭ꯔꯦ ꯁꯟꯇꯣꯁ ꯇ꯭ꯔꯣꯐꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯃꯤꯔꯔ ꯂꯤꯂꯣꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯅꯤꯁꯨꯕ ꯁꯤꯖꯟꯒꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯃꯨꯛ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯔꯔ ꯂꯤꯂꯣꯡ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯎꯅꯖꯒꯗꯧꯔꯤꯕ ꯐꯨꯠꯕꯣꯂꯔ ꯑꯁꯤ ꯁ꯭ꯋꯥꯃꯤ ꯕꯤꯕꯦꯀꯥꯅꯟꯗ ꯑꯟꯗꯔ 20 ꯆꯦꯝꯄꯤꯌꯟꯁꯤꯞ ꯇꯣꯔꯅꯥꯃꯦꯟꯇ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯥꯏꯅꯣꯔꯤꯇꯤ ꯑꯃ ꯑꯣꯏꯅ ꯁꯦꯂꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯀꯩꯔꯥꯎ ꯃꯛꯇꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯦꯝ.ꯗꯤ. ꯖꯂꯥꯂꯨꯗꯤꯟ ꯑꯃꯗꯤ ꯑꯃꯤꯅꯥ ꯑꯅꯤꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯑꯣꯏꯔꯤꯕ ꯑꯕꯥꯁ ꯃꯤꯌꯥꯝꯅ ꯕꯤꯍꯥꯔꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯅꯥꯎ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄ꯭ꯔꯤꯜ ꯇꯥꯔꯤꯛ 10ꯗꯒꯤ 28 ꯐꯥꯎꯕ ꯆꯠꯇꯤꯁꯒꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯟꯗꯔ 20 ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯈ꯭ꯔꯕ ꯐꯨꯠꯕꯣꯂꯔ ꯑꯗꯨꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯁꯦꯂꯦꯛꯁꯟ ꯐꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯃꯤꯔꯔ ꯂꯤꯂꯣꯡ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯅꯥꯎꯕꯨ ꯃꯤꯔꯔ ꯂꯤꯂꯣꯡꯅ ꯂꯥꯛꯄꯤꯔꯒ ꯑꯩꯕꯨ ꯊꯥꯒꯠꯄ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯤ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯏ ꯉꯁꯤꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯒꯤ ꯗꯨꯋꯥꯗꯒꯤ ꯁꯤꯗꯩ ꯍꯦꯟꯅ ꯐꯥꯎꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯤꯅꯁꯨ ꯑꯔꯣꯏꯕ ꯅꯠꯇꯦ ꯁꯤꯗꯩꯁꯨ ꯍꯦꯟꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯕꯒꯤ ꯃꯌꯥꯝꯅꯁꯨ ꯗꯨꯋꯥ ꯌꯥꯎꯕꯤꯌꯨ ꯑꯩꯅꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯌꯥꯎꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯅ ꯍꯣꯠꯅꯒꯦ ꯑꯍꯥꯟꯕꯗ ꯑꯕꯥꯁ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯍꯥꯛ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯄꯒꯤꯗꯃꯛ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯅꯍꯥꯛ ꯃꯅꯤꯄꯨꯔꯕꯨ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯗꯨꯅ ꯁꯦꯂꯦꯛꯁꯟ ꯇꯧꯕꯗ ꯌꯥꯎꯔꯛꯂꯦ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯒ ꯅꯍꯥꯛ ꯀꯔꯤ ꯐꯥꯎꯈꯤꯕꯒꯦ ꯅꯍꯥꯛꯀꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ ꯅꯠꯇꯦ ꯄꯥꯎ ꯇꯥꯕꯒ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯍꯔꯥꯎꯕ ꯐꯥꯎꯏ ꯍꯔꯥꯎꯕ ꯐꯥꯎꯔꯒꯁꯨ ꯑꯩꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯗ ꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯁꯤꯗꯤ ꯃꯆꯥꯅꯤ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯐꯪꯉꯤꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯃꯤꯔꯔ ꯂꯤꯂꯣꯡꯅ ꯂꯥꯛꯄꯤꯔꯒ ꯍꯪꯕꯤꯔꯤꯕ ꯇꯧꯕꯤꯔꯤꯕꯁꯤꯕꯨꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯤ ꯐꯝꯕꯒꯤ ꯏꯇꯤꯛꯁꯨ ꯅꯠꯇ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯌꯥꯝ ꯉꯜꯂꯤꯕ ꯀꯩ ꯍꯥꯏꯅꯤ ꯃꯔꯨ ꯆꯣꯡꯈꯠꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯄ꯭ꯂꯦꯌꯥꯔꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯐꯝꯕꯒꯤ ꯏꯇꯤꯛꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯐꯝꯃꯣꯅ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯁꯨ ꯍꯥꯏꯔꯦ ꯑꯩꯅꯁꯨ ꯍꯔꯥꯎ ꯐꯝꯃꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯄꯥꯎ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯑꯕꯥꯁ ꯅꯪ ꯌꯥꯎꯔꯦ ꯍꯟꯗꯛꯀꯤ ꯑꯟꯗꯔ 20ꯒꯤ ꯂꯥꯛꯏꯕ ꯅꯦꯁꯅꯦꯜ ꯇꯤꯝꯁꯤꯗ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯅꯤꯅ ꯑꯩꯅꯁꯨ ꯏꯇꯥꯎ ꯅꯣꯏ ꯃꯌꯥꯝꯒꯤ ꯗꯨꯋꯥꯗꯒꯤ ꯁꯔꯨꯛ ꯌꯥꯕ ꯉꯝꯖꯔꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯗꯨꯋꯥ ꯀꯟꯅ ꯌꯥꯎꯕꯤꯌꯨ ꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯟꯖꯤꯜ ꯍꯥꯏꯁꯤꯅꯤ ꯑꯩ ꯁꯤꯗ ꯐꯝꯕꯒꯤ ꯏꯇꯤꯛꯁꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯁꯦꯡꯅ ꯑꯗꯨ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯔꯒꯁꯨ ꯑꯩ ꯐꯝꯃꯦ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯉꯒ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯦ ꯑꯩꯅꯁꯨ ꯐꯝꯃꯦ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯖꯗꯦ ꯁꯦꯡꯅ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩ ꯐꯝꯖꯔꯦ ꯉꯁꯤꯗꯤ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯕꯥꯁꯁꯦ ꯃꯌꯥꯝꯅ ꯕꯤꯍꯥꯔꯤ ꯍꯥꯏꯅ ꯂꯝꯕꯤꯗꯁꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯕꯥꯁ ꯍꯥꯏꯔꯒꯗꯤ ꯈꯪꯗꯕ ꯕꯤꯍꯥꯔꯤ ꯍꯥꯏꯔꯒꯗꯤ ꯈꯪꯅꯕ ꯑꯗꯣ ꯀꯔꯤꯗꯒꯤ ꯏꯁꯥꯅ ꯄꯥꯝꯅ ꯂꯧꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯂꯤꯛꯁꯤꯡꯗꯒꯤ ꯑꯣꯏꯗꯣꯏꯕ꯭ꯔꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯁꯨ ꯊꯝꯕꯤꯕ ꯌꯥꯔꯒꯗꯤ ꯇꯝꯕꯤꯌꯨ ꯁꯤꯁꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯍꯦꯛ ꯉꯜꯂꯤꯉꯩꯗ ꯑꯩ ꯍꯟꯗꯛꯀ ꯆꯍꯤ 9-10 ꯁꯨꯔꯦ ꯑꯩ ꯐꯨꯠꯕꯣꯜꯗ ꯈꯣꯡꯗꯥꯔꯛꯏꯁꯤ 2016ꯗꯒꯤ ꯇꯥꯔꯛꯄꯅꯤ 10 years ꯀꯨꯝꯕ ꯁꯨꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯁꯤ ꯁꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ
ꯏꯃꯨꯡꯗꯒꯤ ꯑꯃꯗꯒꯤ ꯂꯩꯀꯥꯏꯅꯁꯨ ꯕꯤꯍꯥꯔꯤꯅ ꯂꯩꯀꯥꯏꯒꯤ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝ ꯐꯪꯉꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯩꯀꯥꯏꯗꯤ ꯑꯗꯨꯝ ꯀ꯭ꯂꯕ ꯂꯩꯔꯤꯕ BSU ꯀ꯭ꯂꯕ ꯑꯗꯩ KMYC ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯀꯩꯔꯥꯎꯒꯤ ꯃꯌꯥꯝꯁꯦ ꯁꯤꯅꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯃꯣꯏꯅꯁꯨ ꯍꯥꯏꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅ ꯑꯩꯒꯤ ꯁꯨꯝ ꯌꯥꯝꯅ ꯁꯤꯗꯗꯤ ꯑꯩ ꯋꯥꯔꯤꯁꯤ ꯂꯤꯅꯤꯡꯗ꯭ꯔꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯎꯅꯔꯝꯅꯤꯅ ꯂꯤꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯈꯤꯇꯪꯗꯤ ꯄꯜꯂꯒꯦ ꯁꯦꯡꯅ ꯑꯩꯅ ꯐꯨꯠꯕꯣꯜꯁꯤ ꯌꯥꯝ ꯊꯤꯅ ꯉꯟꯅꯗꯤ ꯍꯣꯠꯅꯔꯛꯄ ꯄ꯭ꯂꯦꯌꯥꯔ ꯑꯃꯅꯦ ꯑꯩꯁꯦ ꯑꯗ ꯑꯩꯁꯦ ꯀ꯭ꯂꯥꯁꯤꯛꯇ ꯆꯍꯤ 2.5-3 ꯂꯩꯔꯝꯃꯦ ꯀ꯭ꯂꯥꯁꯤꯛ ꯐꯨꯠꯕꯣꯜ ꯑꯦꯀꯥꯗꯃꯤꯗ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯁꯤ ꯁꯦꯡꯅ ꯑꯟꯗꯔ 17ꯒꯤ ꯑꯥꯏ ꯂꯤഗ് ꯆꯠꯀꯗꯕꯁꯦ ꯆꯠꯍꯧꯗ꯭ꯔꯦꯗꯤ ꯑꯩ ꯑꯟꯗꯔ 15 ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯑꯩꯁꯤ ꯐꯨꯠꯕꯣꯜꯗꯒꯤ ꯁꯦꯡꯅ ꯈꯣꯡ ꯂꯤꯒꯥꯃꯦꯜ ꯁꯣꯛꯇꯅ ꯑꯩꯁꯤ ꯆꯍꯤ ꯑꯃꯒꯨꯝꯕ ꯄꯣꯊꯥꯔꯨꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯦꯡꯅ ꯐꯨꯠꯕꯣꯜꯁꯤ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯇꯣꯛꯑꯒꯦꯅꯁꯨ ꯃꯌꯥꯝ ꯂꯦꯞꯄꯝꯃꯦ ꯑꯗꯨꯝ ꯈꯣꯡ ꯐꯥꯔ ꯃꯇꯨꯡꯗꯁꯨ ꯇꯣꯛꯑꯒꯦꯅꯁꯨ ꯑꯗꯨ ꯇꯣꯛꯑꯒꯦꯅ ꯈꯟꯕꯗ ꯑꯃꯨꯛꯀꯁꯨ ꯍꯦꯛ ꯐꯨꯠꯕꯣꯜꯗ ꯍꯦꯛ ꯇꯥꯔꯨꯕ ꯃꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯑꯗꯨꯝ ꯂꯤꯊꯣꯛꯆꯔꯒꯦꯀꯣ ꯇꯣꯛꯄꯁꯨ ꯉꯝꯗꯕꯒꯨꯝ ꯇꯧ ꯑꯗꯒꯤ ꯁꯥꯟꯅꯅꯤꯡꯕꯒꯨꯝꯁꯨ ꯇꯧ ꯁꯥꯟꯅꯅꯤꯡꯗꯕꯒꯨꯝꯁꯨ ꯇꯧ ꯑꯗꯣ ꯑꯃꯨꯛꯁꯨ ꯍꯦꯛ ꯁꯥꯟꯅꯕ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯌꯥꯝꯅ ꯍꯦꯛ ꯇꯣꯔꯅꯥꯃꯦꯟ ꯋꯥꯔꯤꯅꯤ ꯍꯥꯏꯁꯤ ꯂꯣꯀꯦꯜ ꯑꯃ ꯍꯦꯛ ꯁꯥꯟꯅꯔꯦ ꯈꯜꯂꯨꯅꯤ ꯃꯌꯥꯝꯅ ꯑꯩ ꯅꯪꯗꯤ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ ꯀꯟꯅ ꯍꯣꯠꯅꯧꯅ ꯑꯗ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯦꯛ ꯐꯥꯎꯅꯤꯡꯕꯒꯨꯝ ꯇꯧ ꯑꯗꯒꯤ ꯑꯗꯨꯝ ꯆꯍꯤ 1.5 ꯑꯩꯁꯦ ꯁꯦꯡꯅ ꯆꯍꯤ 1.5 ꯄꯣꯊꯥꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯐꯨꯠꯕꯣꯜꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯃꯨꯛꯀ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯀ꯭ꯂꯕ ꯑꯃꯗ ꯆꯠꯂꯦ ꯑꯜꯀꯃꯤꯅ ꯑꯗꯨ ꯌꯥꯝ ꯆꯥꯎꯕ ꯂꯤగ్ ꯅꯠꯇꯦ ꯁꯥꯟꯅꯔꯛꯏꯁꯦ C ꯗꯤꯕꯤꯖꯟ ꯂꯤగ్ ꯑꯃ ꯂꯩ ꯃꯣꯏꯒꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯑꯣꯏꯕ C ꯗꯤꯕꯤꯖꯟ ꯂꯤగ్ꯁꯤ ꯁꯥꯟꯅꯔ ꯃꯇꯨꯡꯗ C ꯗꯤꯕꯤꯖꯟꯗꯣ ꯔꯟꯅꯔ ꯇꯥꯍꯧꯔꯦ ꯐꯥꯏꯅꯦꯜꯗ ꯔꯟꯅꯔ ꯇꯧꯍꯧꯔꯒ ꯑꯃꯨꯛꯀ ꯑꯩꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯑꯩꯅ ꯈꯜꯂꯦ ꯕꯦꯡꯒ꯭ꯂꯣꯔꯗꯩꯁꯨ ꯑꯩꯁꯦ ꯀꯔꯝꯕ ꯀ꯭ꯂꯕꯇ ꯆꯠꯁꯤꯅꯣꯅ ꯑꯗꯣ ꯑꯩꯁꯦ ꯁꯨꯄꯔ ꯀ꯭ꯂꯕ ꯑꯃ ꯐꯪꯉꯦ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯀꯣꯆ ꯑꯃ ꯂꯩ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯕ ꯀꯣꯆ ꯑꯃ ꯃꯥꯅ ꯍꯥꯏꯌꯦ ꯏꯠ ꯃꯌꯥ ꯑꯣꯏꯔꯦꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯏꯠꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗ ꯏꯠ ꯃꯌꯥꯁꯤꯗ ꯀꯩ ꯍꯥꯏ ꯀꯥꯟꯗ ꯑꯕꯥꯁ ꯅꯪ ꯊꯣꯛꯑꯅꯨ ꯀꯩꯅꯣ ꯅꯪ ꯊꯣꯛꯇꯕꯅ ꯐꯔꯦ ꯅꯪ ꯁꯨꯄꯔ ꯀ꯭ꯂꯕꯁꯤꯗ ꯁꯔꯨꯛ ꯌꯥꯔꯣ ꯃꯣꯏ ꯀ꯭ꯂꯕꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯂꯨꯅ ꯇꯧꯕꯁꯤda ꯑꯩꯁꯤ ꯏꯠꯀꯤ ꯀꯩꯅꯣ ꯍꯥꯏꯗ ꯏꯟꯈꯠꯂꯛꯄꯩ ꯃꯇꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯁꯨ ꯍꯦꯛ ꯀꯩ ꯍꯥꯏꯅꯤ ꯂꯪꯅꯤꯡꯕꯁꯨ ꯐꯥꯎꯕ ꯑꯗꯒꯤ ꯀꯣꯏꯅꯤꯡꯕ ꯑꯗꯒꯤ ꯀꯣꯆ ꯏꯟꯈꯠꯂꯛꯄꯅꯤꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛꯅꯤ ꯁꯤꯗꯤ ꯏꯟꯈꯠꯂꯛꯏ ꯃꯤꯅ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯅ ꯂꯥꯁꯇ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯥꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯨꯇꯤꯟ ꯅꯥꯏꯅ ꯊꯕꯛ ꯇꯧꯕ ꯅꯣꯡꯃꯁꯤ ꯃꯅꯨꯡꯗ ꯑꯗꯒꯤ ꯀꯣꯏꯕ ꯌꯥꯎꯗꯕ ꯑꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯡꯁꯤ ꯅꯤꯉꯣꯜꯒꯤꯀꯣ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯂꯥꯞꯅ ꯌꯥꯎ ꯇꯥꯔꯦ ꯑꯗꯣ ꯑꯕꯥꯁ ꯃꯔꯛ ꯊꯠꯅ ꯑꯩꯒꯤ ꯑꯕꯥꯁꯀꯤ ꯁ꯭ꯀꯨꯂꯤꯡ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯤꯇꯪ ꯊꯝꯕꯤꯕ ꯌꯥꯔꯒꯗꯤ ꯊꯝꯕꯤꯅꯕ ꯃꯌꯥꯝꯗ ꯈꯪꯍꯟꯁꯤ ꯐꯦꯃꯤꯂꯤꯒꯤꯁꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯝ ꯃꯤꯗꯜꯅꯤ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯒꯤꯁꯤ ꯌꯥꯝꯅꯁꯨ ꯋꯥꯗꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯃꯔꯛꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯄꯪꯍꯥꯏꯁꯨ ꯍꯥꯏꯖꯟꯖꯔꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯛꯇꯦ ꯉꯁꯤꯐꯥꯎꯗꯀꯣ ꯑꯩꯒꯤ ꯗꯗꯥ ꯃꯔꯤꯁꯤꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯍꯜꯂꯛꯑꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯈ꯭ꯔꯤꯗꯤ ꯑꯩꯁꯦ ꯐꯨꯠꯕꯣꯜꯗ ꯌꯥꯝ ꯉꯟꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝꯗꯐꯥꯎ ꯁꯔꯨꯛ ꯌꯥꯈ꯭ꯔꯕ ꯄ꯭ꯂꯦꯌꯥꯔꯅꯤ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯂꯧꯍꯧꯗꯕ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯤꯝ ꯑꯃ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯩꯒꯨꯝꯕ ꯌꯨ ꯂꯤग ꯁꯔꯨꯛ ꯌꯥꯕ ꯇꯥꯏ 15, 17, 13 ꯑꯗꯒꯤ ꯔꯤꯂꯥꯌꯟꯁ ꯗꯤꯕꯦꯂꯞꯃꯦꯟ ꯂꯤగ్ ꯑꯟꯗꯔ 21 ꯁꯨꯝꯕꯁꯤ ꯁꯔꯨꯛ ꯌꯥꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅꯁꯨ ꯁꯛꯇꯥꯛ ꯈꯪꯉꯒ ꯀꯧꯈꯠꯂꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯧꯈꯠꯂꯛꯏꯁꯦ ꯑꯩꯅ ꯍꯟꯗꯛꯀꯤ ꯁꯤꯒꯤ ꯁꯤꯖꯟꯁꯤꯗ ꯁ꯭ꯇꯦꯠ ꯂꯤగ్ ꯍꯧꯖꯤꯛ ꯑꯩ ꯀꯦꯡꯕꯩ ꯎꯄꯥ ꯀ꯭ꯂꯕ ꯑꯅ ꯁ꯭ꯇꯦꯠ ꯂꯤగ్ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯨ ꯁ꯭ꯇꯦꯠ ꯂꯤꯒꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯤꯒꯁꯤꯗꯒꯤ ꯀꯧꯈꯠꯂꯛꯏꯅꯦꯕ ꯀꯧꯈꯠꯂꯛꯑ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜꯒꯤꯁꯦ ꯑꯃꯨꯛꯀ ꯇ꯭ꯔꯥꯌꯦꯜ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯇ꯭ꯔꯥꯌꯦꯜ ꯌꯥꯎꯕꯁꯤꯁꯨ ꯌꯥꯝ ꯋꯥꯏ ꯃꯤꯅꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯌꯥꯝ ꯂꯥꯏꯅ ꯑꯗꯣ ꯇ꯭ꯔꯥꯌꯦꯜꯁꯤ ꯃꯤ 200 ꯄ꯭ꯂꯦꯌꯔꯁ ꯑꯣꯏꯅꯤꯀꯣ 200 ꯄ꯭ꯂꯦꯌꯔꯁꯤ ꯑꯣꯡꯂꯤ 18 ꯄ꯭ꯂꯦꯌꯔꯁ ꯈꯛꯅꯤ ꯂꯩꯍꯧꯔꯤꯁꯦ 18ꯁꯤ ꯀꯩꯅꯣꯗ ꯐꯥꯔꯁ ꯐꯦꯖꯇ ꯃꯤꯁꯦ ꯑꯗꯨꯝ ꯐꯥꯔꯁ ꯐꯦꯖ ꯁꯦꯀꯦꯟ ꯐꯦꯖ 4 ꯐꯦꯖ ꯐꯥꯎ ꯂꯩꯈꯤꯑꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤꯑꯕ ꯐꯥꯔꯁ ꯐꯦꯖꯇ ꯑꯩ ꯈꯣꯡ ꯑꯃ ꯁꯣꯛꯑꯦꯕ ꯇ꯭ꯔꯥꯌꯦꯜꯒꯤꯁꯤꯗ ꯍꯟꯗꯛꯀꯤꯁꯤꯗ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯗꯣ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯊꯤꯕꯁꯤ ꯈꯣꯡ ꯁꯣꯛꯄꯁꯤ ꯑꯩꯅꯁꯨ ꯈꯜꯂꯦ ꯁꯦꯀꯦꯟ ꯐꯦꯖ ꯐꯥꯎꯗ ꯑꯩꯁꯤ ꯌꯥꯎꯔꯛꯑꯣꯏꯗꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩ ꯑꯃ ꯈꯜꯂꯦꯕ ꯏꯁꯥꯅ ꯃꯔꯝꯗꯤ ꯑꯩ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯄꯤꯕ ꯉꯝꯗ꯭ꯔꯕꯅꯤ나 ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯅꯦꯁꯅꯦꯜꯒꯤꯁꯤꯗꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯇ꯭ꯔꯥꯌꯦꯜꯁꯤ ꯀꯩꯒꯨꯝꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯣꯏꯗꯦꯕ ꯑꯩꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯥꯌꯦꯜꯁꯨ ꯁꯦꯂꯦꯛꯁꯟ ꯑꯣꯏꯔꯛꯏꯅꯦ ꯃꯄꯨꯒꯤ ꯃꯌꯥꯝꯒꯤ ꯗꯨꯋꯥꯗꯒꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯐꯝꯗꯤ ꯁꯤꯗ ꯐꯨꯠꯕꯣꯜ ꯍꯥꯏꯁꯤ ꯍꯣꯠꯅꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯅꯠꯇ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯨ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯒꯤ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯝ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯕꯥꯁꯀꯤ ꯁ꯭ꯀꯨꯂꯤꯡ ꯑꯩ ꯁ꯭ꯀꯨꯂꯤꯡꯁꯤ ꯑꯩ ꯀ꯭ꯂꯥꯁ 1ꯗꯒꯤꯅ ꯅꯁꯔꯤꯗꯩꯅ ꯀ꯭ꯂꯥꯁ 4 ꯐꯥꯎ ꯄ꯭ꯔꯤꯝꯔꯣꯁ ꯀꯩꯔꯪꯒꯩꯗ
ꯍꯣꯏ ꯇꯝꯃꯦ ꯑꯗꯩ 12 ꯐꯥꯎ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯅꯍꯥꯛꯅ ꯐꯨꯠꯕꯣꯜꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯅꯒꯦ ꯈꯜꯂꯛꯈꯤꯒꯦ ꯑꯃꯁꯨꯡ ꯀꯔꯤ ꯃꯔꯝꯗꯒꯤ ꯅꯍꯥꯛꯅ ꯃꯤꯗ ꯐꯤꯜꯗꯔ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤꯕꯒꯦ ꯐꯨꯠꯕꯣꯜꯁꯦ ꯑꯩꯗꯤ ꯉꯁꯤꯐꯥꯎꯗ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯉꯁꯤꯐꯥꯎꯗ ꯑꯩꯅ ꯍꯦꯛ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯁꯥꯟꯅꯔꯤ ꯄꯣꯖꯤꯁꯟꯁꯦ ꯃꯤꯗ ꯐꯤꯜꯗꯔ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯔꯥꯏꯠ ꯋꯤꯡꯅꯦꯕ ꯍꯣꯏ ꯔꯥꯏꯠ ꯋꯤꯡꯁꯦ ꯉꯁꯤꯐꯥꯎꯗ ꯆꯍꯤ 9-10 ꯁꯨꯔꯕꯁꯦ ꯉꯁꯤꯐꯥꯎꯗ ꯑꯩ ꯄꯣꯖꯤꯁꯟ ꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯕꯣꯜ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯣꯜꯒꯤ ꯑꯣꯏꯅꯗꯤ ꯁꯦꯡꯅ ꯕꯣꯜꯁꯦ ꯍꯦꯛ ꯒ꯭ꯔꯥꯎꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯐꯨꯠꯕꯣꯜꯗ ꯌꯥꯝꯅ ꯐꯣꯀꯁ ꯄꯤꯕ ꯃꯤꯅꯦꯕ ꯍꯣꯏ ꯑꯗꯨꯒ ꯑꯩ ꯈ꯭ꯋꯥꯏ ꯁꯣꯏꯕ ꯑꯃ ꯏꯁꯥ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯩꯀꯥꯏꯅꯁꯨ ꯍꯥꯏ ꯑꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯍꯥꯏ ꯑꯩꯁꯦ ꯏꯁꯥꯒꯤ ꯔꯨꯇꯤꯟꯁꯦ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯏꯃꯥꯟꯅꯕ ꯎꯔꯒꯅ ꯏꯃꯥꯟꯅꯕꯒꯤꯗ ꯍꯦꯛ ꯆꯠꯈꯤꯕ ꯑꯗꯒꯤ ꯑꯃ ꯎꯔꯒꯅ ꯑꯃꯒꯤꯗ ꯍꯦꯛ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯔꯨꯇꯤꯟꯁꯦ ꯈꯤꯇꯪ ꯈꯪꯖꯕ ꯏꯁꯥꯅ ꯋꯥꯠꯄ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯈꯪꯉꯦꯗꯤ ꯑꯩꯅ ꯆꯍꯤ 1.5 ꯃꯈꯥꯏ ꯗ꯭ꯔꯣꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯈꯜꯂꯦ ꯑꯩꯁꯤ ꯁꯦꯡꯅ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯗꯗꯥꯅꯁꯨ ꯍꯥꯏ ꯅꯪ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯪꯕ ꯑꯗꯒꯤ ꯏꯁꯥꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯥꯔ ꯑꯃꯒꯤ ꯅꯤꯌꯣꯝꯗ ꯂꯩꯒꯗꯕꯅꯣꯁꯦ ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯥꯔ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯑꯕꯥꯁꯇꯩ ꯈꯪꯅꯤꯡꯉꯤꯁꯦ ꯀꯩꯔꯥꯎ ꯃꯛꯇꯤꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯣꯏꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯈꯤꯕ꯭ꯔꯥ ꯅꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯁ꯭ꯇ꯭ꯔꯒꯜꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏ ꯀꯩꯔꯥꯎꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯊꯥꯒꯠꯄꯁꯦ ꯁꯦꯡꯅ ꯍꯣꯏ ꯍꯣꯠꯄꯗꯤ ꯌꯥꯝ ꯍꯣꯠꯅꯕꯤ ꯍꯣꯠꯅꯗꯦꯗꯤ ꯍꯥꯏꯔꯣꯏ ꯑꯗꯨ ꯍꯣꯠꯅꯕꯁꯦ ꯑꯩ ꯑꯗꯨꯝ ꯉꯁꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯔꯒꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯣꯏꯁꯨ ꯂꯣꯏꯅꯃꯛ ꯌꯦꯡꯗꯣꯏꯅꯤ ꯁꯤ ꯀꯩꯅꯣ ꯍꯥꯏꯗ ꯆꯤꯟꯕꯥꯟ ꯈꯛꯅ ꯍꯣꯠꯅꯕꯁꯦ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯍꯥꯏꯗ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕ ꯑꯩꯒꯤꯗ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤꯀꯣ ꯄ꯭ꯂꯦꯌꯥꯔꯁꯤ ꯃꯊꯛ ꯑꯩꯒꯤ ꯃꯤꯒꯤ ꯃꯤꯅ ꯈꯥꯏꯕꯤꯗꯕ ꯀ꯭ꯂꯕ ꯑꯃ ꯆꯂꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯕꯁꯤꯒꯤ ꯃꯇꯧ ꯀꯔꯝꯅ ꯍꯣꯏ ꯀ꯭ꯂꯕꯇ ꯐꯥꯏꯅꯥꯟꯁ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏ ꯄꯩꯁꯥ ꯄꯥꯏꯔꯝꯕ ꯌꯥꯏ ꯄꯩꯁꯥ ꯄꯥꯏꯔꯝꯗꯕ ꯌꯥꯏ ꯀ꯭ꯂꯕꯁꯤ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯄ꯭ꯂꯦꯌꯥꯔ ꯁꯦꯝꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯝꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩꯔꯥꯎꯒꯤ ꯒ꯭ꯔꯥꯎꯟꯁꯨ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯒ꯭ꯔꯥꯎꯟꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯂꯩ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯅꯨꯕꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯁꯤꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯁꯤꯗꯤ ꯌꯥꯝ ꯃꯆꯥꯅꯤ ꯁꯤꯅ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯍꯥꯏꯖꯩꯁꯤꯅꯤ ꯀꯩꯔꯥꯎꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯒ꯭ꯔꯥꯎꯟ ꯃꯔꯝ ꯆꯥꯕ ꯑꯃ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯒ꯭ꯔꯥꯎꯟꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯦꯀꯦꯟ ꯍꯣꯝ ꯍꯥꯏꯅꯩꯅꯤ ꯒ꯭ꯔꯥꯎꯟ ꯂꯩꯇꯅꯗꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯥꯔ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯂꯦꯌꯥꯔ ꯑꯐꯕ ꯀꯩꯔꯥꯎꯒꯤ ꯈꯨꯡꯒꯪꯁꯤꯗ ꯊꯣꯛꯅꯤ ꯑꯗꯨꯅ ꯁꯤ ꯍꯥꯏꯖꯔꯤꯁꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯗ ꯅꯍꯥꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯒꯅꯤ ꯈꯟꯕꯒꯦ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯟꯗꯛ ꯆꯠꯇꯣꯏꯁꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯇꯤꯝꯁꯦ ꯌꯥꯝ ꯐꯖꯅꯤꯅ ꯈꯜꯂꯤ ꯌꯥꯝ ꯐꯖꯅꯤꯅ ꯈꯜꯂꯦꯗꯤ ꯃꯤ 53ꯁꯦ ꯍꯥꯟꯅꯗꯩꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯉꯥꯛꯇꯁꯨ ꯑꯣꯏꯔꯦ ꯄ꯭ꯂꯦꯌꯥꯔꯁꯦ ꯏꯃꯥꯟꯅꯕ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏꯕ ꯗꯦꯠ 8ꯇ ꯆꯠꯄ ꯌꯥꯏ 9ꯗ ꯆꯠꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯗꯦꯠ 10 ꯐꯥꯎꯗꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑꯅꯤ ꯁꯣꯏꯗꯕꯤ ꯑꯗꯣ ꯇꯥꯗꯣꯏꯕ ꯃꯦꯠꯁꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯗꯨꯋꯥꯗꯒꯤ ꯃꯌꯥꯝꯅ ꯀꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏ ꯄꯨꯔꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯒꯤ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯌꯦꯡꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯕ ꯑꯃꯗꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤꯕꯨꯁꯨ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯏꯟꯈꯠꯄꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ ꯑꯃꯗꯤ ꯆꯠꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯈꯟꯒꯠꯂꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯁꯤꯕꯨꯁꯨ ꯗꯨꯋꯥꯒꯤ ꯗꯔꯈꯥꯁ ꯇꯧꯖꯔꯤ ꯃꯤꯔꯔ ꯂꯤꯂꯣꯡ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯅꯍꯥꯛꯅ ꯎꯄꯥꯛꯇ ꯑꯆꯧꯕ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯌꯥꯎꯅꯕꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯛꯄꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯊꯝꯕꯤꯌꯨ ꯎꯄꯥꯗ ꯍꯟꯗꯛ ꯍꯧꯖꯤꯛꯁꯨ ꯄꯥꯡꯊꯣꯛꯏꯀꯣ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯦꯠꯆ ꯑꯃꯇ ꯉꯥꯏꯔꯦ ꯁ꯭ꯇꯦꯠ ꯂꯤꯒꯁꯦ ꯑꯩꯈꯣꯏꯅ ꯃꯦꯠꯆ 9 ꯃꯦꯠꯆ ꯇꯥꯈ꯭ꯔꯦ ꯃꯦꯠꯆ 2 ꯄꯣꯈ꯭ꯔꯦ ꯃꯦꯠꯆ 3 ꯋꯤꯟ ꯑꯣꯏꯔꯦ ꯁꯤꯁꯦ ꯑꯩ ꯃꯥꯏꯀꯩꯗꯩꯁꯨ ꯎꯄꯥꯒꯤ ꯀ꯭ꯂꯕꯁꯦ ꯌꯥꯝ ꯊꯤꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯇꯪꯅ ꯍꯣꯠꯅꯔꯒꯁꯨ ꯌꯥꯗꯕ ꯐꯨꯠꯕꯣꯜ ꯍꯥꯏꯔꯤꯁꯤꯗꯤ ꯇꯤꯝ ꯋꯥꯔꯛꯅꯦꯕ ꯐꯨꯠꯕꯣल ꯃꯦꯠꯆ ꯑꯃ ꯋꯤꯟ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯇꯤꯝ ꯁꯥꯟꯅꯗꯣꯏꯕ ꯐꯥꯔꯁ 11 ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯁꯕꯁꯇꯤꯇ꯭ꯌꯨꯠꯁꯦ ꯁꯤꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯕꯗꯤ ꯐꯨꯠꯕꯣꯜꯁꯦ ꯑꯩꯅ ꯉꯁꯤ ꯐꯣꯡꯗꯣꯛꯆꯍꯧꯔꯒꯦ ꯐꯥꯔꯁ 11ꯁꯦ ꯃꯤꯅ ꯍꯥꯏꯅꯩ ꯐꯨꯠꯕꯣꯜꯗ ꯐꯥꯔꯁ 11 ꯁꯥꯟꯅꯔꯒ ꯐꯥꯔꯁ 11 khak ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯣꯏꯅ ꯎꯔꯦ ꯚꯥꯕꯣꯛ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗ ꯑꯗꯣ ꯐꯥꯔꯁ 11 khak ꯅꯠꯇꯦꯀꯣ ꯐꯨꯠꯕꯣꯂꯔꯁꯦ ꯇꯤꯝ ꯑꯃ ꯀꯟꯕ ꯍꯥꯏꯁꯦ ꯐꯥꯔꯁ 11ꯁꯤ ꯅꯠꯇꯦꯕ ꯐꯥꯔꯁ 11 ꯁꯥꯟꯅꯈ꯭ꯔꯤꯕ ꯅꯠꯇꯕꯤꯗ ꯂꯩꯔꯤꯕ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯃꯣꯏ 8ꯁꯤꯅ ꯀꯜꯂꯒꯗꯤ ꯇꯤꯝ ꯀꯟꯒꯅꯦꯕ ꯁꯤ ꯈ꯭ꯋꯥꯏ ꯃꯔꯨꯅꯦꯕ ꯐꯨꯠꯕꯣꯜꯗ ꯃꯈꯥ ꯇꯥꯅ ꯀꯩ ꯍꯥꯏꯅꯤ ꯃꯦꯠꯆꯁꯦ ꯁꯦꯡꯅ ꯑꯩꯅ ꯃꯦꯠꯆ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤꯗꯤ ꯃꯦꯠꯆꯁꯦ ꯃꯌꯥꯝ ꯄ꯭ꯂꯦꯌꯥꯔꯁꯤꯡꯒ ꯌꯥꯝ ꯇꯣꯞꯄꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯇꯣꯞꯄꯦꯗꯤ ꯑꯩꯅ ꯃꯦꯠꯆꯁꯦ ꯃꯈꯜ ꯑꯃꯇꯪ ꯁꯥꯟꯅꯗꯦ ꯇꯤꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯑꯣꯄꯣꯅꯦꯟ ꯑꯩꯒꯤ ꯇꯤꯝꯁꯤ ꯁꯥꯟꯅꯗꯧꯔꯤꯕ ꯇꯤꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯉꯒ ꯇꯤꯝꯁꯤꯅ ꯀꯩꯒꯨꯝꯕ ꯗꯤꯐꯦꯟꯁ ꯑꯣꯏꯔꯦ ꯑꯗꯒꯤ ꯃꯤꯗꯐꯤꯜ ꯑꯣꯏꯔꯦ ꯁ꯭ꯇ꯭ꯔꯥꯏꯀꯔ ꯑꯣꯏꯔꯦ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯀꯟꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯀꯟꯁꯤꯜꯂꯦꯕ ꯑꯗ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯅꯣꯔꯃꯦꯜꯗ ꯌꯥꯝ ꯇꯞꯅ ꯁꯥꯟꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ
ꯑꯩꯒꯤ ꯄꯦꯁ ꯑꯃꯗꯕꯨꯗꯤ ꯑꯗꯨꯝ ꯁꯥꯟꯅꯖꯕ ꯍꯣꯏ ꯌꯥꯝ ꯀꯟꯅ ꯑꯩꯒꯤ ꯄꯦꯁꯇꯗꯤ ꯑꯗꯨꯝ ꯄꯤꯌꯦꯕ ꯑꯩꯒꯤ ꯑꯦꯅꯤ ꯃꯦꯠꯆ ꯈꯨꯗꯤꯡꯃꯛꯇ Under 20 National Championship ꯑꯁꯤ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 10ꯗꯒꯤ ꯍꯧꯗꯨꯅ ꯃꯦ 18 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯔꯨꯇꯤꯟ ꯑꯁꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯇ꯭ꯔꯦꯅꯤꯡ ꯔꯨꯇꯤꯟ ꯂꯩꯁꯦ ꯍꯧꯖꯤꯛꯁꯦ ꯍꯦꯛ ꯁꯦꯂꯦꯛꯁꯟ ꯑꯣꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯍꯥꯟꯕ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯨꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯍꯌꯦꯡꯗꯩꯅꯤ ꯇ꯭ꯔꯦꯅꯤꯡ ꯑꯅꯤꯁꯨꯕ ꯑꯣꯏꯗꯣꯏꯁꯦ ꯍꯣꯏ ꯑꯗꯣ ꯇ꯭ꯔꯦꯅꯤꯡꯁꯦ ꯃꯣꯔꯅꯤꯡ ꯑꯃ ꯑꯣꯏꯔꯅꯤ ꯏꯚꯤꯅꯤꯡ ꯑꯃ ꯑꯣꯏꯔꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯒꯤ ꯆꯥꯕ ꯊꯛꯄ ꯔꯨꯇꯤꯟ ꯇ꯭ꯔꯦꯅꯤꯡꯁꯤ ꯏꯁꯥꯅ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯩꯈꯣꯏ ꯀꯣꯆꯀꯤ ꯃꯈꯥꯗ ꯇꯧꯗꯣꯏꯅꯤ ꯑꯣ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯃꯛ ꯀꯣꯆꯀꯤ ꯃꯈꯥꯗ ꯀꯩꯗ ꯂꯝꯂꯣꯡ ꯇꯞ ꯒ꯭ꯔꯥꯎꯟ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯂꯝꯂꯣꯡ ꯍꯦꯟꯅ ꯈꯪꯅꯔꯝꯃꯅꯤ ꯃꯈꯥ ꯇꯥꯅ ꯅꯍꯥꯛꯅ ꯁꯥꯟꯅꯔꯛꯄ ꯃꯦꯠꯆꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯐ ꯑꯣꯏꯈꯤꯕ ꯃꯦꯠꯆ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯦꯠꯆ ꯑꯗꯨ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍꯦꯟꯗꯜ ꯇꯧꯈꯤꯕꯒꯦ? ꯃꯦꯠꯁꯁꯦ ꯑꯩꯅ ꯃꯦꯠꯁꯁꯦ ꯕꯣꯜ ꯍꯦꯛ ꯁꯥꯟꯅꯔꯛꯄꯗꯒꯤꯀꯣ ꯃꯦꯠꯁꯁꯦ ꯈ꯭ꯋꯥꯏ ꯑꯂꯨꯕ ꯃꯦꯠꯁ ꯑꯃ ꯈ꯭ꯋꯥꯏ ꯂꯨꯕ ꯍꯥꯏꯗꯤ ꯍꯣꯏ ꯂꯨꯔꯒꯁꯨ ꯂꯥꯏꯕ ꯍꯥꯏꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯩꯅ ꯃꯦꯠꯁ ꯑꯃ ꯐꯥꯏꯅꯦꯜ ꯑꯃ ꯁꯥꯟꯅꯩ ꯐꯥꯏꯅꯦꯜ ꯑꯃ ꯁꯥꯟꯅꯕꯁꯦ ꯐꯥꯏꯅꯦꯜꯁꯦ ꯃꯣꯏ ꯐꯥꯔꯁ 11ꯁꯦ ꯄꯤꯗ꯭ꯔꯦ ꯁꯦꯡꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ ꯁꯦꯝꯗꯦ ꯍꯣꯏ ꯑꯗ ꯄꯤꯗꯕꯁꯤ ꯃꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯩꯗꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯆꯥꯈꯤ ꯃꯣꯏꯁꯨ ꯀꯩ ꯃꯔꯝꯒꯤ ꯐꯝꯍꯟꯕꯅꯣ ꯀꯩꯗꯧꯕꯒꯤ ꯃꯥ ꯄ꯭ꯂꯦꯁꯦ ꯐꯝꯍꯟꯕꯅꯣꯅ ꯑꯗꯣ 20 ꯃꯤꯅꯠꯀꯤ ꯃꯇꯨꯡꯗ ꯑꯩ ꯊꯥꯗꯣꯛꯑꯦ ꯑꯗꯣ 20 ꯃꯤꯅꯠꯀꯤ ꯃꯇꯨꯡꯗ ꯊꯥꯗꯣꯛꯄꯁꯦ ꯑꯩꯅ ꯃꯤꯅ ꯒꯣꯜ ꯑꯃ ꯆꯟꯈ꯭ꯔꯦꯕ ꯑꯗꯣ ꯒꯣꯜ ꯑꯃ ꯆꯟꯈꯤꯕꯁꯦ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯍꯟꯗꯣꯛꯆꯩꯑꯕ ꯁꯦꯡꯅ ꯑꯣ ꯑꯗꯣ ꯍꯟꯗꯣꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯃꯛ ꯆꯜꯂꯦ ꯍꯣꯏ 2-1ꯗ ꯂꯩꯔꯦ ꯍꯣꯏ ꯑꯗ ꯑꯃꯨꯛꯀ ꯃꯣꯏꯅ ꯂꯣꯏꯔꯝꯗꯥꯏꯗ 2 ꯑꯃ ꯆꯜꯂꯒ 3-2ꯗ ꯀꯥꯈꯤꯕ ꯀꯥꯕꯗꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯀꯩꯅꯣꯗ ꯐꯥꯏꯅꯦꯜ ꯃꯦꯠꯆꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯀ꯭ꯂꯕꯀꯤꯁꯨ ꯑꯃꯨꯛ ꯄꯥꯔꯃꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯑꯣꯏꯗꯣꯏꯅꯗꯤ C-B B-A ꯅ ꯂꯩꯌꯦꯕ ꯍꯣꯏ ꯀ꯭ꯂꯕꯀꯤꯁꯨ ꯄꯥꯔꯃꯣꯠ ꯑꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯄꯣꯠꯇꯨꯗ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯃꯦꯠꯆ ꯀꯥꯕꯤꯔꯝꯗꯕꯗꯣ ꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯈꯥ ꯇꯥꯅ ꯑꯕꯥꯁ ꯃꯃꯥꯡ Under 20 ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯑꯁꯤ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯌꯧꯈꯤ ꯑꯩꯈꯣꯏꯅ ꯎꯖꯍꯧꯕꯗ ꯑꯗꯨꯒ ꯍꯟꯗꯛ ꯁꯥꯟꯅꯒꯗꯧꯔꯤꯕ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯁꯤꯗ ꯍꯦꯟꯅ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯅꯕꯒꯤꯗꯃꯛ ꯀꯔꯤ ꯀꯔꯤ ꯍꯦꯟꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯂꯩꯖꯩ? ꯃꯃꯥꯡꯗ ꯑꯩ ꯏꯃꯥꯟꯅꯕꯁꯨ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯏ 20ꯒꯤꯗꯣ ꯑꯩꯁꯨ ꯐꯖꯅ ꯌꯦꯡꯉꯤꯀꯣ ꯕꯣꯜꯁꯦ ꯑꯗꯣ ꯁꯦꯃꯤꯐꯥꯏꯅꯦꯜꯗ ꯃꯣꯏ ꯌꯥꯝ ꯀꯟꯅ ꯃꯣꯏ ꯐꯖꯗꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯃꯣꯏꯁꯨ ꯀꯟꯅ ꯃꯣꯏ ꯕꯦꯁꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯣꯏꯁꯨ ꯁꯦꯃꯤꯐꯥꯏꯅꯦꯜꯗ ꯄꯣꯍꯧꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯠꯇꯣꯏꯕ ꯈꯣꯡꯆꯠꯁꯤꯗꯤ ꯁꯦꯡꯅ ꯑꯩ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯌꯥꯝ ꯊꯤꯅ ꯁꯞꯄꯣꯔꯠꯁꯨ ꯄꯥꯝꯃꯤ ꯃꯌꯥꯝ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩ ꯃꯥꯏꯀꯩꯗꯩꯗꯤ ꯐꯨꯠꯕꯣꯜꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝ ꯃꯥꯏ ꯄꯨꯔꯒ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯇ꯭ꯔꯣꯐꯤꯁꯦ ꯋꯤꯟꯅꯔ ꯇ꯭ꯔꯣꯐꯤꯁꯦ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝ ꯊꯤꯅ ꯊꯥꯖꯕ ꯃꯗꯨꯃꯛ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯕꯤꯔꯛꯅꯕ ꯑꯕꯥꯁ ꯅꯍꯥꯛꯉꯣꯟꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯤꯗꯐꯤꯜꯗꯔ ꯑꯃ ꯑꯣꯏꯅ ꯅꯍꯥꯛ ꯒꯣꯜ ꯆꯟꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯦꯁꯤꯁ ꯇꯧꯈꯤꯕ ꯑꯃ ꯃꯗꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯕ ꯀꯥꯎꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯨꯝꯕ ꯃꯇꯥꯡ ꯌꯥꯎꯈꯤꯕ ꯌꯥꯎꯔꯕꯁꯨ ꯍꯥꯏꯕꯤꯌꯨ? ꯁꯤꯁꯤ ꯀꯩ ꯍꯥꯏꯅꯤ ꯃꯦꯠꯁꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯥꯟꯅꯈ꯭ರೆ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯌꯥꯎꯏ ꯑꯗꯨ ꯌꯥꯎꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯐꯨꯠꯕꯣꯜ ꯍꯥꯏꯁꯤ ꯃꯦꯠꯁꯁꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯥꯔ ꯑꯃꯅ ꯁꯥꯟꯅꯔꯝꯗꯣꯏ ꯃꯦꯠꯁꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤꯗꯤ ꯁꯤꯃꯛꯇꯤ ꯍꯥꯏꯖꯔꯔꯣꯏꯒꯦ꯫ ꯃꯈꯥ ꯇꯥꯅ ꯑꯕꯥꯁꯇꯒꯤ ꯈꯪꯅꯤꯡꯉꯤꯁꯦ ꯐꯨꯠꯕꯣꯜ ꯃꯁꯥꯟꯅ ꯍꯥꯏꯕꯁꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯁꯥꯟꯅ ꯑꯃꯅꯤ ꯂꯥꯏꯔꯤꯛ ꯇꯝꯅ ꯁꯥꯟꯅꯕꯗ ꯃꯇꯧ ꯀꯔꯝꯅ ꯃꯦꯅꯦꯖ ꯇꯧꯈꯤꯕꯒꯦ? ꯁꯤ ꯀꯣꯏꯁꯟꯁꯤ ꯌꯥꯝ ꯐꯔꯦ ꯁꯤ ꯍꯪꯉꯤꯁꯤ ꯀꯩꯅꯣꯗ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯣꯏ ꯑꯗꯨꯕꯨ ꯉꯁꯤ ꯑꯗꯨꯝ ꯍꯥꯏꯍꯧꯔꯒꯦ ꯉꯁꯤ ꯍꯪꯕ ꯂꯥꯛꯄꯤꯔꯤꯁꯤ ꯃꯤꯔꯔ ꯂꯤꯂꯣꯡꯁꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯣꯏꯁꯟꯁꯨ ꯊꯦꯡꯛ ꯌꯨ ꯐꯖꯕ ꯊꯦꯡꯛ ꯌꯨ ꯍꯪꯉꯦꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗ ꯑꯩꯒꯤ ꯇꯤꯛꯄꯨꯗꯤ ꯅꯠꯇꯦꯕ ꯁꯦꯡꯅ ꯁꯤ ꯑꯩꯅ ꯑꯟꯁꯔ ꯄꯤꯐꯝ ꯊꯣꯛꯇꯦꯕ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯑꯟꯁꯔ ꯐꯖꯅ ꯄꯤꯔꯒꯦꯗꯤ ꯐꯨꯠꯕꯣꯂꯔ ꯑꯃꯅ ꯂꯥꯏꯔꯤꯛꯀ ꯇꯣꯠꯅ ꯇꯤꯟꯅꯕ ꯍꯥꯏꯁꯦ ꯈꯔ ꯋꯥꯅ ꯊꯣꯛꯑꯦ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯊꯣꯛꯑꯦ ꯁꯦꯡꯅ ꯏꯁꯥꯃꯛꯇꯁꯨ ꯊꯣꯛꯈꯤꯑꯕ ꯑꯗꯣ ꯂꯥꯏꯔꯤꯛꯇꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯕꯨ ꯔꯨꯇꯤꯟ ꯏꯁꯥꯁꯦ ꯐꯨꯠꯕꯣꯜꯗ ꯈꯣꯡ ꯊꯥꯡꯖꯜꯂꯒꯦꯅ ꯈꯜꯂꯒꯗꯤ ꯊꯥꯡꯖꯟꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯋꯥꯈꯜ ꯈꯟꯕꯤꯕ ꯍꯣꯏ ꯀꯩꯅꯣꯗ ꯄꯨꯔꯥ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯋꯥꯈꯜꯁꯤꯡꯁꯦ ꯄꯨꯔꯥ ꯊꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕꯣꯜꯁꯦ ꯃꯇꯝ ꯆꯥꯅ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯅꯣꯡꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯄꯨꯡ 4ꯗꯤ ꯇꯧꯗꯕ ꯌꯥꯗꯦꯕ ꯍꯣꯏ ꯑꯌꯨꯛꯀꯤ ꯄꯨꯡ 2 ꯅꯨꯃꯤꯗꯥꯡꯒꯤ ꯋꯥꯏꯔꯝꯒꯤ ꯄꯨꯡ 2 ꯑꯗꯩ ꯆꯤꯟꯖꯥꯛꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯆꯤꯟꯖꯥꯛꯁꯤ ꯀꯩ ꯍꯥꯏꯅꯤ ꯐꯨꯠꯕꯣꯂꯔ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯌꯥꯗꯦ ꯆꯤꯟꯖꯥꯛꯁꯦ ꯍꯣꯏ ꯈꯤꯇꯪ ꯈꯦꯠꯇꯣꯛ ꯈꯦꯠꯖꯤꯟ ꯊꯝꯕ ꯇꯥꯔꯦ꯫ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤ ꯆꯠꯇꯤꯁꯒꯔꯗꯅꯤꯀꯣ ꯃꯥꯅꯤ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯍꯥꯏꯕꯁꯤꯇꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯋꯦꯗꯔ ꯑꯗꯨ ꯑꯦꯗꯥꯞ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯅ ꯀꯔꯤ ꯀꯔꯤ ꯁꯦꯝ ꯁꯥꯕꯤꯔꯕꯒꯦ? ꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯁꯨꯝꯕꯗꯤ ꯃꯌꯥꯝ ꯍꯣꯏ ꯊꯦꯡꯅꯔꯛꯈ꯭ꯔꯦꯗꯤ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯣꯞꯄ ꯈꯔꯁꯨ ꯑꯗꯨꯝ ꯆꯠꯆꯔꯨꯔꯦ ꯁꯦꯡꯅ ꯑꯗꯨ ꯃꯐꯝꯗꯤ ꯄꯜꯂꯔꯣꯏꯒꯦ ꯑꯗꯨꯅ ꯁꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯗꯤ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅꯤꯀꯣ ꯂꯩꯅꯤ ꯁꯦꯡꯅ
lam amda chatpa taragadi yumgadi kaisu manaroi kaidonungda yumga adagi migi yumda leibaga sikadi khetnam tamne aduna miram chatpada yam awa tangakpudi yam thengnarakre adubu mirror lilongse mathangidam tanga unaba phangjaradi sidam noy phongdokjaragi soidana lakani nahakna mai pakpa mikup adu khoi sungairamge khawrangna aduga mai pakpa mikup adu so amuk hana thengnas India gi manungda Manipur haiba state asi football gi field da achoba mafam ama kanba state amani haiba state asigi national team da yorokpa asi kari phobi bagi sigidi yam thina harawe yam sunungai adu nungai raga so sigi makha taba myam leireba makha taba singse sengna kanna honajage adu makha taba leirim yam je thengnerba matungda mirror lilongna invite torok banataba ai samang invite tawjaraga sengna unaraga aduda aina wakrib ai awaba nungaitaba di myam leyeba sengna mioi ba ji dum nungaitaba awaba dagi myam thengna madam ne sengna adu si myam je ai ngasi myam li ba je ai gi sengna ai gi thamoida matik chajadri adu matik di sure charak pasu yai adu charakani su khali du mayam su duwa yobiro chara matungda ai gi side gi mirror lilongbo ama hana kaura aga yamna nungaiba akhanaba wa dum ai me kaide dum haiji hojik na khoi nakha taba mayam am leire football bu sana ningba football bu thawai yaujaba hariba singa si sana ningna hanaba phangdaba amadi parents tagi oigera aduga support tawbinaba leitaba hariba singa sida nahaki wakhalonda makhoi kari message piningi aduga kari lokhatpa yabage haibadasu thambi si question si jam pajare si som tang kumningi kai hani football sanaba player am oige hai taragadi koi imung manungi condition phabalai phatabalai adu aigi sengna aina thengnarakpadu ai manaba myama yam thina waba imungse ngasi ma Santosh sanakre Santosh trophy Manipur gi saru yakre masamak third division ai league sanakre adu sengna community gi wadi nateko khoi muslim gi oina adum haijege muslim angang singse ai isamak su muslim ni ko adu aigi sum maikai de khara ubani warasu kai hani football sana baise ngasi wabase hayeng di sure nungai ni khangadamne aina ngasi chahi 10 honarakbado mahi sisu yawunatri kitang tangni phangiba sigi matung sum yam leiri achoba adu phangba ngamdri ba sengna leiriba angang myam se hojik khoi inkli bangang sing se paisa na hena ngamna khallaga chatleba wakhalse ade koiba langba su yam namna khalla chatle si tawbidaba football da khongdarage khallaga di first da imungga waba su hoi ugano haibadi nate ugadabani adu uraga su ngak kauthoga aina honariba ai chahi mu wabado wasanoba ai chahi ani da chahi humdadi nomadi nungairakani se aigi wakhalda ai wakhalda thamgadabneba thamoi sengna hotnaba darkar oi haibadni hojik under 20 selection phange India gi oina adu sigi makhada nahak kadai phoba chatke haibagi wakhal dream nahaki adusu mayamda khudol tambi sengnarakanda football je mioi bai sima magi kai haini sinphamji tongale ai sinphamji jo aina sengna adum khalle football ji hoi sigi simakna oire habia de sigi matungda sumyam leire jo hanjalan jo haikre ado sigi matungda oibabu oire oidabu oire mayamgi duadei ohenba su oisanu aina su aigi side ju am kan honagani adubu makha tarakpa leiriba international thakta India gi national team da saruk yaba ngambagi pangal pinabi su oisanu pirakani habi ju thajablai football se adum aigi punsi sidadi khwai maru oi bhai tare football sida dum haubadai su haujare loibda su football da loisalage na khale ai numitagi ngasi bauda ai atopa side waini aje atopa side ki thabu ai ngasi bauda su yengjande yenge su khande ba ai gi line se sida amtangdi na lakpa mine bai su aduna sigi line sida jo haubadai su dum haure loibda su dum loisalani atopa side ki sarkar ge thabu kai ka kya kana yenge su khandre yengse ngaro tungi punsida su nahak ningiba khudingma alana mai pakhanba su oisanu aduga ekhoi mirror lilongi maikai dagi su nahak onda thajaba chauna thamyai base ekhoi hanjin hanna mirror lilong dagi thamjari